Manipur BJP Sarkar na sahi mari mapung pharak pagi thauram Jiribam district asu makhal kaya gi thauram singa loinana paksanna district administration amadi atai bibhag singa loinana pangthokhi March 12 da miyam hupna saruk yaba joga gi thauram ama RK Sanatami Devi Vidyalaya da pangthokhi aduga nungthilda health and nutrition gi matangda mass awareness program amasu Jiribam Municipal Council gi auditorium da pangthokhi Thauramda district asigi deputy commissioner chief medical officer Jiribam Jila gi adaksha amadi atai district level officer kaya su sarugiyakhi aduga mathangi numitasu rozgar divas skilling and employment workshop amasu district administration asinduna pangthokhi Thauram adudasu deputy commissioner superintendent police Jiribam Jila gi adaksha amadi maheroi kaya sarugiyakhi MGNREGS की जॉब कार्ड सिंजन थोकपा दीन दयाल उपाध्याय ग्रामीण योजना की रजिस्ट्रेशन अमदी PMKVY 2 की बेनिफिशियरी सिंगदा सर्टिफिकेट अचिंगसु यंथोखी March 13 da People's Plan Campaign for District Sabha ama Jiribam Jila Parishad na sinduna DC Office Complex ta leiba Parishad ki hall da pangthokhi Thauramdu da Deputy Commissioner W Malem Nganba Jiribam Jila ki adaksha KS Janaki Devi Upa Adaksha Samarendra Ex Minister Asangman Biren amadi atai saknaba kayana Presidium Member oina sarugyakhi Thauramdu da National Rural Drinking Water Program gi makhada Jal Jeevan Mission gi saruk ama oina imung manung puriba imung singda nupi singna thengnariba awaba kayabu kokhanaba pandamgi matangda kupna nainaki amadi thabak oinasu ingkumja lising ani kunithoi gi manungda pangthoknaba hotnagani haina adaksana phongdokhi March 15 da pangthokhiba thauram amada deputy commissioner na sahi mari asida district asigi oina chakhot tharangi lamda pakhat khiba thabak thoram kaya gi matangda miyamda marik chumna paudamkhi Thauramdu da deputy commissioner na phongdokhibagi matung ina Barak Circle gi Boro Bekrada teachers and doctors transit camp ima kaithel helipad sem sadona miyam da sinaba ngamkhiba sing asi achawa mai pakpani phongdokhi loinana malem gi oina pandemic oikhaba COVID-19 laisit ki matamda Manipur gi mapanda panduna leramba Manipuri macha kayabu train amadi bus na chingbada Jiribam phauna pusilakpada achoba thodang laukhiba miyoi kayabu su thagat phongdokhi loinana sarkar gi school singna tamliba khangal aba mahiroi tarada solar study lem amamsu yanthokhi March 18 da Jiribam Municipal Council amadi District Police Jiribam na mapung oina thodang lauduna Jiri Turel gi torban gi amot akai sengbagi thauram ama pangthokhi amot akai sengdopagi thauram aduda JMC gi executive officer Moirangthip Surjit na phongdokhibagi matung ina ising haibasi mioiba amadi upal singi thadok naba yadraba posak amani masibu luna na thamba haibasi tangai phade maram aduna district asigi miyam na water body singbu luna na thamba tanatana ising joksinduna thambagi hainabi thamlasi haina miyamda paudamkhi Malem gi serengi numit district asidasu Manipuri Sahitya Parishad Jiribam na sinduna March 18 da Champanagar Community Hall da Assam amadi Manipur gi saknaraba kabi kunsarom na saruk yaduna pangthokhi Horticulture and Soil Conservation Department gi masalo sangama oina leiriba Kesona Development Office na sinduna April 9 da Pradhan Mantri Krishi Sanchay Yojana gi makhada district asigi lomi singna matam gi mana masing marang kaina puthokna bagi pandamda water pump set sing beneficiary singda jantopagi thoram ama office asida pangthokhi thoram adu saruk yakhiba deputy commissioner W Malem Nganba chenglaina sarkar na subsidized rate ta phanghaliba polam sing asibu lomi singna niyom chumna sijinaduna pothok marang kaina puthokna bohna bada amadi wa culture leibagi hainabi thamlasi phongdokhi Inkumja lising ani kunmathoi changlakpadagi Jiribam district asida COVID-19 positive oba mioi leitre haina miyamgi pungning khara safarubadu khanghodana April gi tang 9 da mioi mari positive oba thengnabadagi district police ki maikaidagi akan machikhin thorang lokhotpa haure COVID appropriate behavior sing miyam na niyom chumna sijinanaba chief medical officer gi maikaidagi appeal su tawrakli chairak sida district asigi oina April 3 phawbada first dose ta mioi lising ani chohum go humbu taret aduga second dose oina mioi lising amaga chani ga marfudra trok COVID vaccine kapthokre District Immunization Officer Dr. NG Bembem na phongdorapagi matung ina haujik phawbada Jiribam district asida sahi humbugi mathakta leiba supnagi mioi ahum khaktana COVID ki hidak kapada saruk yari sahi nipu mangagi mathakta leiba mioi khudingna hidak kapthok pinabasu appeal tawrakli